लखीपुर ऑनलाइन पुथोक्सबा एप्रिल की तांग कुनमापन निंगथौकाबा नुमित की खोमजिनबा पाव ताबिरसी अहानबदा मरुओइबा पाव पेंशनर सिंगी याइफा थौरांगी दमक इंटीग्रेटेड पेंशनर्स पोर्टल लॉन्च तौख्रे बैंक मंगा पुनसिनख्रे आउटर मणिपुर लोकसभा कॉन्स्टिट्यूएंसी की पुलिंग स्टेशन तरुकता हयेंग अमुखन भोट थादनगनी बिल्डिंग दगी खंगौदना नांथरखिबा थातरे तंगाइरिबा अंगांग नुपी मचा अमा टेक्ता कायदना कनबा ngamkhre यूनाइटेड रूरल डेवलपमेंट सोसाइटी पोंतरापुर की मिफम पांगथोख्रे बीबी मोतुआ की नोबेल मंग ताइबंग अमसुंग आई माइखो महांख्रे IRCS जिरिबाम ब्रांचना अनिरक सुबोइना तेंगबांख्रे मखातानासु तेंगबांगनी हाइरी अमसुंग स्पोर्ट्स एकेडमी लखीपुर न सिंधुना सिंगिरबोंदा अहानबा लखीपुर ओपन ताइकुंडो चैंपियनशिप पांगथोकलगनी हौजिक मपुंगोइबा पाउ ताबिरसी पेंशनर सिंगी कुदोंग चाननबगीदमक इंटीग्रेटेड पेंशनर्स पोर्टल दा पेंशन पीरिबा बैंक पुमनमक की पेंशन पोर्टल सिंगा पुनसिनरगनी हाइख्रे वाफम असी अप्रैल की तांग कुंतरुकता इंटीग्रेटेड पेंशनर्स पोर्टल ऑफ बैंक ऑफ इंडिया लॉन्च तौबगी थौरमदा वांगांगलदुना पेंशन एंड पेंशनर्स वेलफेयर की सेक्रेटरी भी श्रीनिवासना फोंदोखिबनी मसी रिटायर तौरबा मियोय अदुना महाकी पेपर सिंग ऑनलाइन दा फाइल तौबदगी हौरगा इलेक्ट्रॉनिक फॉर्मेट ता PPO इशू तौबा अमदी डिजी लॉकर दा चंगबा फावबनी हाइरी बैंक सिंगा मरी लेनबा पेंशनर सिंगना थेंगनारिबा खुदोंग चादबसिंग कोखननबगी बैंक होंदोकपा लाइफ सर्टिफिकेट पिसिनबगी स्टेटस पेंशन स्लिप फॉर्म 16 पेंशन रिसीप इन्फॉर्मेशन पेंशन डिस्पर्सिंग बैंक सिंगी वेबसाइट सिंग असी सिंगल विंडो अमदगी फंगननबा डिपार्टमेंट ऑफ पेंशन एंड पेंशनर्स वेलफेयर गी इंटीग्रेटेड पेंशनर पोर्टल गा पुनसिनरी SBI बैंक ऑफ बड़ौदा पंजाब नेशनल बैंक अमसुंग कनारा बैंक की पेंशन पोर्टल सिंग भविष्य पोर्टल गा पुनसिनबगी थबक लोइसिनख्रे अथुबा मतमदा पेंशन पीनब बैंक अयाम्बना इंटीग्रेटेड पेंशनर्स पोर्टल गा पुनसिनरगनी हाइना PIB की पाव अमदा हाइरी इलेक्शन कमीशन ऑफ इंडिया ना आउटर मणिपुर लोकसभा कॉन्स्टिट्यूएंसी की पुलिंग स्टेशन तरुकता हयेंग अप्रैल की तांग कुंथ्रादा अमुखन भोट थादनब खंगनख्रे हाइरिबा पुलिंग स्टेशन सिंग अदुगी मनुंगदा उखरुल जिला की मंगा अदुगा सेनापति जिला की पुलिंग स्टेशन अमा यावरी चेन्नई दंगरांग था तरुक तंगाइरिबा अंगांग नुपी मचा अमा मरी सुबह फ्लोर बिल्डिंग की बेलकुनी दगी नांथादुना तारकलगा युमथक्ता पंदुना लेखी चेन्नई की तिरुमुल्लाई बयाल द थोखिबा थोदोक अदुगी वीडियो ngarang सोशल मीडिया द वायरल ओइखी काइनथंगदा मफम अदुगी मियाम चंगदुना अंगांग अदुबो टेक्ता काइदना कनबा ngamखी Laibag asina yumlon na balaibag tarukta tilhau metric ton lising marfutra mapan ga chamaga yangkai thadok pada ayaba pikre Bangladesh, United Arab Emirates, Bhutan, Bahrain,
Mauritius amasung Sri Lanka na chingba yumlon na riba leibak taruk asida tilhau metric ton lising marputra mapan ga chamaga yankhai thadokpada ayaba pikre mamangi chahi singda kharif amasung rabi gi mahimarong sing hantharakpana maram oiduna tilhau thadokpada athingba thamduna lakhibani panba yai leibak asida Maharashtra na khwaidagi yamna tilhau puthokpa rajya oiri India Meteorological Department ki pau amagi matung inna nongmanini asida awang nongpoki mafam singda akhak arau ga loinana pungda kilometer nifu dagina yankhai phawbagi changda nonglei nuksit ka loinana nong churaba yai hairi aduga kha thangba Assam gi saruk sing Meghalaya amasung Tripura da sabagi changsu wangani hairi Bontarapur Auditorium Hall dangarang United Rural Development Society ki President Sina Menjor na mipama poiduna pangthok ki mipama mada lubasigi wasak loba wadhoba sing President ki luching makhada wasak lokre mipamda Raj Jyotisi Dr. Horongbam Omarendra R.D. Rai Higher Secondary School ki Potharaba Principal L. Amarjit Janata College ki Potharaba Oja Professor Mutum Babaton Manipuri Sahitya Parishad Assam Bontarapur Masagi President K. Osini Kumar amasung R.D. Rai Higher Secondary School ki Potharaba Oja Ramdiyal Kolana Dais ki leiting oikhi mifamda Professor Mutum Babaton ki novel Mang Taibang amasung ai haiba lairik Dr. Horongbam Omarendra na maikhum hangdok pikhi Mutumongbi Dr. Saityabatina lairik masak takhi United Rural Development Society ki Vice President Laisram Bimol nasu lairik asigi aiba BB Mutua gi mafamda thagat wahai phongdokhi mifam asigi conduct obikhiba N Gaurkishor amadi Mutum Hari Tombina thagat wahai biduna mifam adu loisin ki haina United Rural Development Society Bontarapur ki Joint Secretary Sirdi Horongbamda paudam lakli Lakipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Tha asigi tang kunmari da khanghautana sitkiba nonglai nungsitna Jiribam district ki mafam kaya da yum kai kaya tekhiba amadi humdokhiba mafam singda Indian Red Cross Society IRCS Jiribam district branch ki chairman H Rajen Kumar na luchingduna awaba taraba imung singda Indian Red Cross Society IRCS Jiribam district branch ki maigeidagi anirak suba oina tarpaulin hygiene kits amadi kangkhal khusinakre masigi matangda IRCS Jiribam district branch ki general secretary Jamini Kantana hai anirak suba oina awana taraba Jiribam district ki imung singda Indian Red Cross Society Jiribam district branch ki maigedagi angam mateng pangjabani makha tanasu mateng pangjage maramatuna club amadi CSO singnasu pau pibirako haina phongdokhi anirak suba oina Jiribam ki Red Cross Society na nahan tangkun gi mari da thokiba nongai nusit aduna awa anata arba family singi mafamda koina anirak suba oina ngasi sisu thengna koina angam bakra cross ki maki dagi mateng pijari aduga makhata na laikai tongan ba leiri sing yam khre adubu mafam sing asida ikoi club ki organization singna pau pibiraga ikoi da leijaba angam khara mateng pijage haina mayang famda amukka ningsinjari Sports Academy Lakipur na sinduna lagliba megi tangmari amasung manga multi-purpose hall Haisnam Lekai Singirwon Kasarda ahanba Lakipur Open Taekwondo Championship pangthok lagani hairiba championship asi category manga thokna sanagani chahi nipan makha piwi chahi 32 makha sub junior chahi 13 gi makha cadet chahi 13 ki makha junior amasung chahi 13 ki mathak senior asina chingba category manga asida championship asi pangthokani akupa marul gi damak mobile number 8634478988 natraga 7399795648 number asida pau phone naba Sports Academy Lakipur ki president Taurangbam Nogendra Khangalakli Kanganjaba ma healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahumgi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course si tambiba hore healthcare ki field da skill
development oiriba medical laboratory technician, operation theater technician, physiotherapist, radiology imaging technician, patient care management na chingba 12 pass tawraba singna tamba yaraba course asi tamduna isana isabu thabak bijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chimbagi atenba matamgi oiba course singi tamaktasu admission haujare SMDEP civil hospital silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road silcharda lengsibirabu natraga mobile number 9395732456 da pau phaunabiyo Nungairaba pau Kasar Pulertolda Holistic Therapy Center ama hangdokjare yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengna bagi tamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ne Aroibada maruoiba pau amukhanna Pensioner singi yaipa thaurangi tamak Integrated Pensioners Portal launch tawkhre bank manga punsin khre Outer Manipur Lok Sabha constituency gi polling station tarukta hayeng amukhana vote thadanagani building dagi khanghodana nantharakhiba thatare tangairiba angang nupi macha ama tekta kaidana kanmagam khre United Rural Development Society Pontarapur gi mipam pangthokre BB Motua gi Nobel mang taibang amasung ai maiko mahangkhre IRCS Jiribam branch na anirak suboina tengbangkhre makatana su tengbangani hairi amasung Sports Academy Lakipur na sinduna Singirbonda ahanba Lakipur Open Taekwondo Championship pangthoklagani Lakipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare